Russia amadi Ukraine gi war asina maram oiraga United States of America amadi magi allies sing tasengna tension oiringai cherak sida amuka North Korea gi saina sing Russia gi war pangbide already entry oikre masidi aseng buwani apong buwani North Korea gi army sing ship tagi kumlak laga training center ke ada pukre kuchukulai pikre training tobagi paw west na ajana phangkre Ukraine so khangkre report ki matungin high Russia gi territory Kursk tagi Ukraine force yang na takthok patai winter asina adura Kursk ta hala makoi bu deploy tawbo bu hore haidi North Korea dagi pusilik libe se special force ngaktani danger the land tawbo ngamba kalup ni haidi siba naba ki daba sing winter phajana haudringai Kursk khali tawbo tai Putin gi planning gi matungina Amaram the North Korea gi total force ahan bagi oina changlak ibase 15,000 phawbani hairi mafam amadana 12,000 phawbani hairi Russia plus North Korea ki marakta kayam nakna khare makhoi gi ties ase khanbe ab matang ni North Korea gi army sing Russia gi gas ngaktani Ukraine the war ngamduna laklabadi Russian women loduna pukhigera natraga Russia da legira madu khudong chaw phawda thambagi wani Putin na makhoida report amana asumna high North Korea gi forcing lakpadagi Russian force singi pangal khara hengatle kangkhatle amasung 2000 Ukraine force bu mafam amadadi round tawre haibaki paw thorakle masi Kursk lomda oidibra North Korea ki army sing asida menung si ka yapon ate hairi phangbaga hatlo masida laire hairi makhoi bu han bada thajil likni base Russia gi army na sonduna khara leiba wa balakna bangam daba mafam sing de yenglaga thari hojik tapna war ase NATO versus North Korean army ge oirakibas yai hainari adubu Russia gi war system bhap tarakpada matam kharadi changkhini su hairi North Korea gi army sing ase Russia gi army gi shortage lai Russia da army gi shortage lai ngasi su Russia gi army oi gi khaladi oirubi yagani Russia na hojik phawda Chechen force use tawkre Wagner group use tawkre machi tanatna jail da phaduna thamba mioi kaya bu su thadok halaga army semdro war jon da thakrabani kaya sikre kaya hojik su soknari yet Russia gi da 50,000 army hojik su darkar oiri haibagi pawni aduna Russia da laisabi amna marang kai bagi wafam su mention taunari ngasi chahi ahom sida Russian force kano sikriba aduna youngster shortage lairak patabani by the way yamna interesting oiba paw kharana BRICS summit ta chatli haiduna United Nation gi chief pu Anthony Guterres pu Ukraine da changba block tawkre Zelensky na tawkhibani ani su wana Turkey ase BRICS ta changbagi gi watham ki India na reject tawkre Pakistan ga nokhoi yam lu nei haiduna ahom su wafam amana Russia na haikre west ki side na aikhoi gi billion dollars hurale namduna lawre haiduna means freeze tawkiba assets sing ase hojik west na masimokoi khudum chanaba laknare sini mari su wana Putin nga si haiki Kursk ta lebe Ukraine force singi makoi se mai kai bari digi koisil di haibasi aingon da clear paw laktri adubu koisin bagi khudong chabe lokhiba yai haiduna hojik North Korea gi mathakta US amati magi allies ta seng mai ho makai saure karino tawgodabana kanaduna makoi bu haigadaba makoi gi force sing ase handuna pu ko haigadabano Kim Jong Un da haigadra China da haigadra US ka thoina di tana de makhoi sing asiga South Korea da haigera South Korea na masi tagadab su leibunate North Korea gi lakliba sing ase kiba khangba naitaba special force ngaktani hairi Ukraine really tension ni hojik magi force sing asiga North Korea plus Russia gi force sing asiga karamna thengna gadori bro aduna pausing nati haibani madudi NATO gi force sing su Ukraine gi tamakta war soknari haiduna aduna hojik war ase anau ba ithak amada anau bo mong de salabi yai hojik US ta sena tension ni amasung magi allies sing khandari madudi North Korea gi asuk yam ba army sing ase laklabadi Ukraine gi phibam ase kari oikini haiduna aduna mako hojik manu da planning toraga west lom dagi su Ukraine gi tamakta force thajala khibiai asumna tapna tawraga war ase country kaya soknar khibiai maramdi Russia gi mateng pangba chatpada sikhiba taraga di madugi army adu any country gi oisanu nungai taba poknarak patabani asudagi tapna mai horoktuna achobu war romda chang khini haibasida chingna ningai kashi leite